हिंगेंदा ताइनबा नंगमद्रगा नासिगोंदा ताइनबगी थौदोकतो मयेक लाना ngasidi lengang mapuna sathebiba haibase mase khudakta lepiyo mama oibisingna sibagi khongpham changchelaklabadi nahang ngamlaktaba yai habo phone se lengang mapuda thamjare ngasi media ge chininaw singbo thawai mel site gi koknoni tai kunaba utsare ngasi akhoina media gi thongda akhoina press meet lama tawdana lengang mapuda khanganjani ba wafam se tha mapan haina paba yara aba tha nipan hela aba Manipur ki hana sunabagi thadok sida waro chilama porakna bagi dama lenga mapu singna khanaraga Manipur miyam ki state lesigi khana bigada haibagi ona taina bada ima maira pai bi singbo FIR sanuna phanana ba khona ba editor singbo phaduna aukhogi maya phibun namda ba khona ba thawong singsi ahamba mukta da masi yamna penjedi haina ai ngasi aukhogi lenga mapuda ai haijere lamdam sigi ima mara pai bi singna matam chupada ityahas ka sakona ba wari kaya da su thongdok kaya da su ima singji ga sobo thongdang lai rakhraba dugumba Manipur gi ima mara pai bi singbo asuk tina tam thirba lamdam sigi thongdok sida su tumba sa ba khangdana yarek tana puna makku thengna dana lai ri ma singbo FIR sanura phana na ba honara ko lenga mapu gi thawng asi ko ta handok piyo amade editor singbo he he phaduna FIR sanura case tawchandana makhoibu makhoigi pangnoi thongna amade makhoigi loksingna laibak miyanggi khangdaba haitaba tadaba lamdam sigi mafam khudingmakta sandoktana miyam mit na kong oihaliba adugumlaba maman yamlaba editor gi wakhalol amadi punsibo he he namthadana namjindana maya phibun namdana lengak mapuna he he tawbase masiju khudakta lekpiu Kachengna editor na ID khabar phongiba maman yamlaba editor singsina piri iba warondo lengak mapuna pamdaba taragadi lengak mapu nahangna khabar je nahangna phongo hoina haingidi Mina tawbusu singthana daba nangna tawro haibasu yadaba potu da nahangna apal ayek pidana lengang mapu mu oraga aduk yamna phajadaba aduk yamna lebak masa ta daba thawong du ulakanda tawgadaba na thawdi tawdadana leba ima lebak singaktana iramdam jigi purup sibu mangshila abasibu kange de haidadana Hingenda tainaba nangamdraga nasigongda tainabagi thawdokto mayek lana ngasidi lengak mapuna sathebiba haibase mase khudakta lepiyo nataba taragadi ngasigi lamdam sida leiriba mama singi akanba khongjang changla abadi nahak khamba sunga moi tawdabo lengak mapu nahak ngasi fawada lebak miyamna bebahar tawdana ikai khumnadana nahakna nongmudi soidana kalaki gendo ko khanba wafam dana ngasi fawada ahabo khongdang ji akhoi phanyam kanna lawjarabasu nahak nafam da khoi sangap tabani adubo ngasi de akhoi khangda ngamdre masiga loina na IRB की पर्सनल सिंगबो ट्रेनिंग पीबदा लमदम सिदा पीबा याबदुबो आसाम दा पीगने हारिबो वाफम सिना रामाइन तोबो वाफम नो सिमसु खुदकता हदोपियो सिगुम मथंगा इवन थबंग आगदा तौगदबगी सरुपुदी नाहक नमोदबो ओरगदी बीजेपी के लंगा पपु फम थादोपियो नततारगदी लमदम सिगे ममा ओबिसिना ahak khongjang changak taragadi naha khambang mo habo wafam je amuko su thamjage loinana amohana mara paibi da FIR sandana phagane habo wafam sigi khongbang ngasi ma handopio amari lamdam sigi maman yamlaba editor singbu phaduna makoi gi pangan thangna thudi bi thabak si jo handopio matung taba da masi tawr abadi mama obi singda tumina khangdana leibadu leithoi loina na lamdam sigi maman yamlaba phiji gi mani kaya taktana siriba nariba si sigum basi thingdana amadi india government da sabsaba waro sin wakhai ma porangna bagi wari sanabati tawdana nahang tumina phangkonduna leiba haibase koi khangma ngambagi pangal loire maramaduna athuba matamda solution porangna ba amadi lamdamoti da tohoning deba thongdo kaya ama nahangna case pandra ima mara pai bi di tarada de tongan ba singda tawge hana khalibo wakan jing khutak lepiu na taba taragadi mama obi singna sibagi khongpham changchel laglabadi nahang ngam laktaba yai habo phone selenga mo puda thamjare